असम तौरम्द्रा मतम मदुदा मतौ अदुबु दाइनाना लेरिबा वारीदुना पेलहनद्रे सागलुई वाखलगी संसार असिदा सर निंगथौ मागी वालेट की फोटो दुकी नुपी अनि दुकी वारी नुंसी वारी ओहेनसिबा इथौ लेते दाइसे अदुबु करीदी उपाय लेरिबगी ममिंग खंग्रिबी नुपी अदुबु करी मिंग थोलुसिगबा हंगफम लेते खंगफम थोकते नखोइसु खलु मागी ममिंग सर निंगथौगी अंगावगी चुरोलकता कौखिबा ताहौई नखोइसु ताहौरमगनी निंगथौगी थोइबी असम कौखि माबो मतमदो सर निंगथौ क्लास 12 कारी हैना लौसी दाइनाना हाइकी नुपीदुगा मागा थेंनखिबा मतमदो सर क्लास 12 कारी तपताना ngौसिनरी लांगना फाना ngamdraba काउरेल अंगाबुगुम हिंगली मागी पुंसी 2013 मणिपुर फोन थोप कुइद्रिबा मतमनी स्मार्टफोन स्क्रीन टच का यामना पाइखनरी अदुबु कीपैड फोन ना वाई जाइबे मतमनी मणिपुर की ममिंग लेरबा स्पेशल कॉन्ट्रैक्टर ठिकादार बाबो श्यामगी इमुंग नंजाव मथुई नानखै इंग चिकना लई हैबा मफम नते अदुबु ngasidi लानसिदी लानपिकति नत्रे श्यामगी लोइनबी चावरबा मरुपकिना मोहरी ओइबी बिंद्या मयौना सावी मपाना साउदना मचाबो फुगे तानारबा ममा ओइबी माना मचाबो कनबिबम थोकपनी अदुबु कदाई श्यामदा मचादो हातके हातोपिक्रो हाइनदुम कङाङांग साउना बिंद्याना मपुरोइबना फुदरिबा मचा लमिनबी अदुगी नारुमदा मखुबागा चौबदना पाक खंता थाजिन मचिल्लादो कमगा कबोपोई सिगेगा सिख्रो नंगदा ऐ वारे नंग पोए हाइबगी करी कानरिगे सिगे सिख्रो मोय बाबा सिदा हातो पिग्रो क्याम लम हेलबा मचानोनी ममादुना फाउ सिख्रो हातोक्रो मचिलमकना हाइबा ngambadi इराय लाइना आइना मसक खंग्रबा सर निंगथौगी ममादुबो बिंद्या हाइना ममिंग थोनबिबनी अदुगा मपाबुना श्याम हाइना ममिंग थोनबिबनी नखोइ लाना खनगनु ठिकादार मरु मोहरीसु ओहेनबिख्रे सिनी वाखलगी शक्ति सरगी वारीसु आइना सागलिबनी मनाव नुपारा मयामबरा नत्रगा मचे मचल अमदि लेहनसी मचेदु चेंथुरी ममिंगदु रोजी हाइना थोनसी मनावबो ममा मपानी चंगदना फुदरिबदो खमदोक्चे सी बतारे ननाव चलो कईनो औरबो ममा बाबा अंगांगसिदा ननाव चेको चलो हाइवानी निंगथौ खंगचेन चेंथुकी फना साउदुनासु पेनरदुना ममादा मपादा मकुद हनबदि तौदे चेनख्रिबा मचादो मपादुना ताना मकुना पारिबा चंपलदुना थमजिली हलकन लबी सरोकने अहिंग असुक फतबा मचासे अहि जानिको चलो ऐ सैतान अदुक थीबा मिचे ऐ इमा इपानगा अदुम चेरकलबा खुदक्ता सुसाइड तौबा ngamgadaba मारी अदुबु मादि कदाई हुई खोंदुना मखोंग नामा सिगली मयुंगी गेट रोंग थोगलई मागुमना ngausinaba पार्टी ओइरंबा ताई यादे मसमना सेलिबा स्कूल ड्रेस कुसेलाक सेट मखोय अहुमुक लेरमी निंगथौगी युंगी गेटदा मकोक नपसिनदना इमुंग रोमदा लाव खोंनरिबदु तारिबनी सक्दुसा लादे कुक चंगो याद्रो बाय नंग फुबुदुदा अखोइसे याहनगे हारो कईगी फुदरिनो कोई लावबुदो नोय आलापा मुचा फाउ ताइने ए नचिलदो काइरिनिबो क्याम थिना फुदबिरागे मवालग असी हनुबा हनुबेनिसे सीबु सोइद्रबनी मफम काइदनो से पुंगसे थेंगलेनी मफम बुदी ताउथबी लकोलगी लबुक्ता अयु पुंग 10 हिनखिबनी येनबु हेले हेलगे दगो हेबगे मवालग दिलो बेतावा मोइना बाइक थौदना लाई लांबा फंगोय फंगदबोय निंगथौ बाइक मनिंगदा फचोंखली स्कूल बैग पोरकलिबदो लाक्तना मयुंगी गेट मनाकी ड्रेनदुदा लंगथदुना थनमली बाइक तुदा मखोय मरी नमसिंदुना विंग्स लांगना पाइखी स्कूल चटके थोलकपनी हानगो मा स्कूल चटपिदि मागी हैनबिनी ताउथबी लकोलुमदा गाड़ी थौजलक्तुना खामी मागुम्बो ओइरंबा ताई ममा मपाना वरक ngamdraba
ꯍꯥꯠꯀꯗꯧꯕꯗ ꯉꯥꯏꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯃꯈꯣꯏ ꯍꯥꯟꯅꯅ ꯃꯉꯥꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯅꯔꯛꯏ ꯅꯤꯡꯊꯧꯅ ꯃꯥꯡꯊꯥ ꯃꯔꯤ ꯃꯔꯤ ꯂꯧꯔꯤꯗ ꯂꯥꯛꯏ ꯅꯪꯅꯅ ꯂꯦꯞꯄꯤ ꯂꯩꯔꯝꯕ ꯄꯥꯔꯇꯤꯗꯒꯤ ꯑꯃꯅ ꯈꯨꯜ ꯋꯥꯡꯅ ꯊꯦꯡꯂꯛꯏꯅꯦ ꯏꯅꯦꯝꯆꯥ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯐꯥꯎ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯤ ꯁꯤꯅꯤꯡꯕ꯭ꯔꯣ ꯍꯥꯠꯇꯣꯛꯄꯤꯌꯨꯔꯣ ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯍꯥꯎꯇꯅ ꯂꯥꯎꯁꯤꯜꯂꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯀꯩ ꯑꯣꯏꯔꯤꯒꯦ ꯃꯤꯅꯥꯏꯁꯥ ꯊꯦꯡꯒꯦꯅ ꯊꯦꯡꯂꯛꯏꯕꯅꯤ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯧ ꯃꯆꯤꯟꯗ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯎꯏꯖꯩ ꯊꯝ ꯎꯝꯕꯣꯏ ꯁꯥꯏꯕꯣꯏ ꯇꯧ ꯁꯤꯡꯒꯜ ꯐꯥꯏꯠ ꯑꯣꯔ ꯒ꯭ꯔꯨꯞ ꯐꯥꯏꯠ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯁꯤꯡꯒꯜ ꯇꯧꯁꯤꯅꯤ ꯀꯤꯕ꯭ꯔꯣ ꯃꯤ ꯃꯥꯟꯗꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯇꯨꯃꯤꯠ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯨꯅ ꯀꯤꯗꯣꯏꯕ ꯁꯤꯖꯤꯟꯅꯕ ꯁꯦꯝꯁꯣ ꯍꯧꯔꯁꯤꯅꯦ ꯂꯥꯎ ꯇꯨꯃꯤꯠ ꯀꯅꯥꯅꯣ ꯌꯦꯡꯉꯕ ꯇꯥꯔꯦꯗꯅ ꯈꯟꯅꯕꯒꯤ ꯃꯔꯝꯅ ꯑꯁꯤꯅꯤ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯨꯅꯁꯨ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯃꯃꯜ ꯀꯥꯍꯟꯗꯨꯅ ꯂꯩꯕ ꯃꯇꯥꯡ ꯑꯁꯣꯝꯂꯣꯝ ꯄꯥꯔꯇꯤꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯈꯤꯗꯧꯔꯦ ꯑꯗꯨꯒꯤ ꯁꯥꯎꯅꯔꯛꯇꯨꯅ ꯐꯨꯒꯥꯏꯅꯁꯤ ꯑꯉꯝꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯅꯁꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝ ꯃꯇꯝ ꯍꯥꯟꯅ ꯊꯥꯅꯗꯨꯅ ꯑꯁꯨꯝꯅ ꯁꯤꯜꯂꯤꯕꯅꯤ ꯑꯉꯥꯡ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯨꯋꯥ ꯃꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯌꯦꯠꯇꯣ ꯄꯠꯈꯠꯇꯨꯅ ꯈꯥꯝꯃꯤ ꯑꯩ ꯇꯧꯒꯦ ꯅꯪ ꯂꯩ ꯋꯥꯅꯕꯅꯤ ꯌꯥꯒꯗ꯭ꯔꯣ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯤꯔꯣ ꯃꯤꯅꯠ ꯑꯃ ꯐꯥꯔꯣꯏ ꯇꯣꯠꯀꯦ ꯑꯣꯀꯦ ꯒꯨꯗ ꯂꯛ ꯕꯥꯏ ꯑꯩ ꯅꯨꯄꯤꯗꯣ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ ꯄ꯭ꯂꯤꯖ ꯗꯣꯟ ꯋꯥꯔꯤ ꯖꯁ ꯋꯥꯆ ꯃꯤ ꯁꯤ ꯋꯤꯜ ꯕꯤ ꯌꯣꯔꯁ ꯑꯁꯨꯝꯅ ꯏꯪꯂꯤꯁ ꯃꯇꯦꯛ ꯑꯃꯀꯁꯨ ꯂꯣꯟꯁꯤꯜꯂꯝ ꯃꯊꯧ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯖꯅꯤꯡꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯍꯨꯠꯁꯤꯟ ꯑꯁꯣꯝꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯐꯨꯅꯒꯗꯧꯔꯤ ꯑꯉꯝꯕ ꯆꯥꯡꯌꯦꯡꯅꯤ ꯁꯤꯡꯒꯜ ꯐꯥꯏꯠꯅꯤ ꯃꯈꯣꯏ ꯑꯃꯃꯝꯇ ꯐꯨꯅꯗꯧꯅꯤ ꯑꯉꯝꯕ ꯄꯥꯔꯇꯤꯗꯨꯅ ꯅꯨꯄꯤꯗꯨ ꯀꯣꯏꯕ ꯑꯁꯤꯗ ꯌꯥꯅꯤ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯈꯨꯗꯛꯇꯨꯗ ꯅꯤꯡꯊꯧ ꯆꯪꯁꯤꯟꯈꯤ ꯑꯁꯣꯝꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯏ ꯃꯍꯩ ꯃꯤꯠ ꯅꯥꯁꯤꯡꯅ ꯀꯨꯝꯍꯩ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛꯇꯨꯗ ꯂꯧꯕꯨꯛ ꯂꯩꯕꯥꯛ ꯎꯐꯨꯜ ꯂꯥꯛꯇꯨꯅ ꯅꯝꯅꯩ ꯀꯤꯟꯅ ꯖꯕꯨꯛ ꯃꯥꯏ ꯃꯤꯠ ꯈꯪꯅꯗꯦ ꯈꯣꯡꯄꯥꯛꯅ ꯑꯐꯪꯕ ꯃꯐꯝꯗ ꯀꯥꯎꯁꯤꯟꯅꯩ ꯃꯈꯨꯠ ꯈꯨꯠꯁꯥꯅ ꯃꯃꯤꯠ ꯄꯣꯠꯊꯣꯛꯅꯒꯦ ꯐꯥꯎ ꯇꯧꯏ ꯏꯅꯥꯏ ꯉꯥꯛꯇ ꯅꯤꯡꯊꯧꯁꯨ ꯑꯃꯗꯨꯁꯨ ꯑꯔꯣꯏꯕ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯃꯈꯧꯔꯤꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯤꯟꯈꯤ ꯄꯥꯈꯠꯅ ꯂꯥꯎꯁꯤꯟꯅꯩ ꯁꯤꯈꯤꯕ ꯇꯥꯔꯦ ꯃꯤ ꯍꯥꯠꯇꯣꯛꯅꯁꯤꯗꯤ ꯍꯥꯏꯅꯈꯤꯗꯦꯅꯦ ꯈꯧꯔꯤꯗꯨꯗꯤ ꯇꯧꯅꯨ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤ ꯃꯥꯟꯕ ꯅꯪ ꯍꯥꯠꯇꯣꯛꯔꯣ ꯍꯧꯖꯤꯛꯃꯛ ꯉꯛꯇ ꯊꯥꯗꯣꯛ ꯍꯦꯔꯥ ꯊꯥꯗꯣꯛꯇꯦꯅꯦ ꯅꯪ ꯍꯥꯠꯂꯨꯔꯥ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯕꯤꯗꯕ ꯃꯋꯥ ꯂꯧꯔꯨ ꯍꯥꯠꯂꯨ ꯅꯤꯡꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ ꯀꯤꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯃꯃꯥꯏꯗꯣ ꯂꯧꯕꯨꯛꯀꯤ ꯎꯐꯨꯜꯗ ꯅꯝꯁꯤꯜꯂꯤ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯪ ꯅꯨꯄꯤꯗꯣ ꯄꯥꯝꯂꯤꯕ꯭ꯔꯥ ꯈꯨꯝꯃꯨ ꯃꯤꯅꯥꯏ ꯈꯨꯝꯃꯨ ꯑꯃꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯈꯨꯠ ꯃꯈꯣꯡ ꯔꯪ ꯀꯥꯎꯗꯨꯅ ꯈꯥꯡꯉꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ ꯆꯤꯡꯊꯣꯛꯏ ꯅꯨꯄꯥ ꯑꯃ ꯁꯣꯛꯄꯗꯣ ꯃꯣꯏ ꯄꯥꯔꯇꯤꯗꯣ ꯏꯁꯤꯡ ꯂꯋꯥꯏꯗ ꯊꯥꯗꯨꯅ ꯂꯥꯛꯅꯩ ꯁꯤꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯨꯗ ꯄꯪꯄꯥꯗ ꯄꯥꯈꯠꯅꯩ ꯅꯤꯡꯊꯧꯅ ꯃꯈꯅꯥꯎꯁꯤꯡꯒꯤ ꯊꯣꯛꯄ ꯃꯈꯩ ꯂꯥꯎꯁꯤꯜꯂꯤ ꯀꯅꯥ ꯂꯩ ꯂꯥꯎ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯁꯤ ꯃꯤꯅꯥꯏ ꯀꯅꯥ ꯂꯩ ꯂꯥꯛꯑꯣ ꯐꯔꯦꯁꯦ ꯍꯥꯏꯅ ꯈꯟꯗꯣꯛꯅꯩ ꯀꯣꯟꯊꯪꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤꯗꯨ ꯂꯥꯛꯅꯩ ꯃꯣꯏꯅꯁꯨ ꯉꯝꯂꯤ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯤ ꯕꯥꯏꯛꯇꯨꯗ ꯃꯈꯣꯏ 3-3 ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯋꯥꯔꯦ ꯄꯣꯊꯥꯁꯤ ꯍꯥꯏꯅꯩ ꯉꯛꯇꯣ ꯊꯥꯗꯣꯛ ꯍꯦꯔꯥ ꯊꯥꯗꯣꯛꯇꯦꯅꯦ ꯅꯪ ꯍꯥꯠꯂꯨꯔ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯕꯤꯗꯕ ꯃꯋꯥ ꯂꯧꯔꯨ ꯍꯥꯠꯂꯨ ꯅꯤꯡꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ ꯀꯤꯒꯅꯨ ꯑꯩꯈꯣই ꯂꯩꯔꯤ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗꯦ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯣ ꯃꯃꯥꯏꯗꯣ ꯂꯧꯕꯨꯛꯀꯤ ꯎꯐꯨꯜꯗ ꯅꯝꯁꯤꯜꯂꯤ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯪ ꯅꯨꯄꯤꯗꯣ ꯄꯥꯝꯂꯤꯕ꯭ꯔꯥ ꯈꯨꯝꯃꯨ ꯃꯤꯅꯥꯏ ꯈꯨꯝꯃꯨ ꯑꯃꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯈꯨꯠ ꯃꯈꯣꯡ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯈꯥꯡꯉꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯤꯡꯊꯧꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯂꯥꯡꯅꯩ ꯆꯤꯡꯊꯣꯛꯏ ꯅꯨꯄꯥ ꯑꯃ ꯑꯁꯣꯛꯄꯗꯣ ꯃꯣꯏ ꯄꯥꯔꯇꯤꯗꯣ
ising lawai da tha to na laglay. Siraba ngak da pangpa pakhanay. Ningthau na makhanau singli thok makai lausili. Kana le law angam hatung na si. Mina kana le law law. Parise ay dana khamdok nay. Kona thangda ningthau gi party da lagli. Moi na ngamle. So thabe holi makoi mari namsin dana lagli. Wari patha siya nay. Petawa moina kulgi bender amada punna channi. Ningthau na kolwaw na. Pisayo kay beg lang tuwa mo da pisaya hori. Ay yauri pina potha sing siri. Ya bender manu na changsin you order tawi. Chana ba kharama. Ningthau na chaldo pungai kai. Horin na yumda noy dubasa na manam biro do. Hera nunti puler mawalog nabidedi. You thakai. Bender mapuna so khamlakte. Selta silagal were khandra. Angang singse asuk nauri. You pithak lo khandabra. Natraga patau sing ado thakpa yari thingurabadi. Onsin dana pujaygi. Hotel today ke harakani girubra. Makhoi ni piu hairi kai pi. Ningthau na hekta hairi thoklaga. Mana gari thongni haidana thauki. You ngaurabani na lambi de hekta road median da waishinki. Udrupadra. Thina soy gyan mangduna iyo naiwo soklubaga. Accident thokpagi sokpaga. Koilas mathakta phibum chadana takre. Maga langmina kiba ahumdudi thina sokhodre. Direct thumjanba driver oiba mahakni adumna sokpa. Ngaktuda yaya langi. Angang asi sire hainai. Gyan tarapada hospital bed mathakta masado bandage na pumyonyom silerami. Ngarang tara mabu sathina phukiba sizakro haikiba mama mohori bindyado machana gyan tarapupada kapnok tawi. Hagotuna chinki. Moi baba nacha gyan tare kadumda lege pamit panghori. Doctor moi baba. Machi Rosie manakta phamlami. Nanau kaidore mit sing ui ko kai jani wangang bangam biyong si nanau jijini aini na tari ko aina isi tabraba irai laina mamit mamai pom ingangang sin soki bagi dakhong ngak takhumi kasum to bidai chicha ai kem tawde ai di siri ko ai se siri ko wahai da Machidana manaudo ponsindana hiki kapi. Mama chensilai. Machada yengduna kapi. Mapa sathibadusu machagi matawaduda nena tana thungjanda masangata lepduna yengbuta makengi. Wai sambugi musasor asambamadi hondoi. Numit 15 gi matungda mapana schoolda machabu thilai. Class 12 kaba hobada ngairi adu accident adu thokpagi kuina school lepuri lip lobagi matangda school authority da hainage haidana masamak lakpani sem principal go unari ikai majabu ngakpiu hairami sem harang ya biri accident thoklurabani na auksana bakharadi farani khanbani asuk machasina okdraso siamga school principal duga marup oirubagi asukkuiba asi sakma yengna duna laklibani Nasigumna siya ningjing mangjing chatki. Gyan taro ipagi bungo. Nangda gyan taro ba? Hanjin machin na sonjagi. Lona phongna. Ngakti tumin classroom daga phamlami. Ningthau mamanabu sing daga puna. First period to yaurami. Physics yamna pami maase. Munna class lecturer to tarikom. Ozana matau tada khudani. Kara pharabra ningthau kaina jangsin dun hanglubani. First break ta ningthau makung nama sigli lai. Building machin school ground lebarongi konaramada junction ki makoi ahumari. Section C ki baris na usilaktibo nang litrain. Ningthau kuirabani asina koi usilaktrise. Nang nasogli do sidadi fani kainaga maana mi kudingi apau sadana wazaw yang ngamal amwar usi horendi. Hai ningthau nupido aiga poinari nangi na tingani bo.
ꯑꯩꯈꯣꯏꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯁꯤ ꯑꯩꯒ ꯅꯨꯄꯤꯗꯣ ꯀꯣꯏꯅꯔꯤ ꯅꯍꯥꯟ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯀꯣꯏꯅꯕꯒꯤ ꯐꯨꯅꯔꯨꯕ ꯃꯃꯥꯟꯅꯕꯗꯨꯅ ꯍꯔꯥꯎꯅ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯂꯤ ꯅꯤꯡꯊꯧ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯏ ꯆꯨꯔꯨꯞ ꯌꯥꯎꯕ꯭ꯔꯣ ꯅꯍꯥꯟꯈꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯤ ꯏꯕꯣ ꯊꯛꯄ ꯌꯥꯗꯦ ꯊꯛꯅꯤꯡꯕꯅ ꯈꯅꯥꯎꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯀꯥꯟꯗꯦ ꯋꯥꯜ ꯆꯣꯡꯂꯒ ꯆꯠꯁꯤ ꯌꯨ ꯊꯛꯅꯤꯡꯕꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯦ ꯒꯨꯂꯤ ꯍꯤꯗꯥꯛ ꯆꯥꯔꯤ ꯑꯗꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯝꯂꯣꯏꯅꯦ ꯅꯪꯕꯣ ꯅꯈꯣꯡꯁꯨ ꯁꯣꯛꯂꯤ ꯅꯃꯥꯏꯒꯗꯨꯁꯨ ꯗꯥꯛ ꯉꯥꯛꯇ ꯏꯕꯣ ꯅꯁꯛꯀꯗꯣ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ ꯌꯦꯡꯉꯝꯗ꯭ꯔꯤ ꯄꯤꯔꯛꯑꯣ ꯀꯥꯏ ꯄꯤꯔꯛꯎ ꯑꯃꯅ ꯂꯣꯟꯅ ꯈꯣꯡ ꯃꯖꯥ ꯃꯅꯨꯡꯗꯒꯤ ꯒꯣꯜ ꯐ꯭ꯂꯦꯛꯁ ꯃꯆꯩ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯃꯅ ꯀꯗꯣꯝꯗꯒꯤꯅꯣ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅꯤ ꯃꯩꯈꯦꯠ ꯎꯄꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤꯕꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯩꯔꯤ ꯁꯠ ꯆꯥꯝꯈꯠ ꯅꯤꯡꯊꯧꯅ ꯆꯨꯔꯨꯞꯇꯣ ꯊꯛꯄ ꯍꯧꯏ ꯍꯥꯎꯕ꯭ꯔꯅꯦ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯥꯎꯈ꯭ꯔꯦ ꯁꯤꯒꯔ ꯊꯛꯅꯤꯡꯉꯤꯕꯣ ꯊꯛꯁꯨ ꯉꯥꯏꯗꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯥꯒꯤ ꯕꯦꯒꯀ ꯂꯣꯏꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯃꯥꯒꯨꯝꯕ ꯑꯅꯤ ꯂꯣꯏꯅꯔꯛꯏ ꯃꯥ ꯂꯥꯛꯅꯕꯅꯤꯅ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯕ ꯂꯩꯔꯣꯏ ꯃꯥꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯈꯨꯗꯛꯇ ꯕ꯭ꯔꯦꯛ ꯃꯅꯨꯡ ꯑꯗꯨꯗ ꯀꯆꯤꯜꯋꯥꯏꯒꯤ ꯋꯥꯜ ꯑꯗꯨ ꯆꯣꯡꯈ꯭ꯔꯦ ꯃꯈꯣꯡ ꯁꯦꯛꯆꯔꯕꯁꯨ ꯂꯥꯏꯅ ꯋꯥꯜꯗ ꯂꯥꯟꯊꯣꯛꯈꯤ ꯐꯟ ꯃꯈꯥꯗ ꯆꯣꯡꯊꯩ ꯃꯔꯤ ꯃꯔꯤ ꯅꯣꯛꯈꯤꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯏ ꯃꯦꯟ ꯔꯣꯗ ꯌꯧꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯝ ꯌꯧꯔꯛꯄꯒ ꯇꯧꯅꯤ ꯈꯟꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯒꯦꯠ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯀꯅꯥꯅ ꯄꯥꯎ ꯇꯝꯂꯛꯂꯤꯕꯅꯣ ꯄꯥꯎ ꯇꯝꯗꯅꯗꯤ ꯑꯗꯨꯝ ꯃꯈꯣꯏ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕ ꯂꯩꯇꯦ ꯀꯅꯥꯅꯣ ꯑꯃꯅ ꯎꯍꯧꯗꯨꯅ ꯃꯈꯣꯏꯕꯨ ꯑꯗꯨꯝꯅ ꯐꯥꯍꯜꯂꯤꯕꯅꯤ ꯈꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯍꯟꯈ꯭ꯔꯦ ꯄꯥꯎ ꯇꯝꯂꯕ ꯃꯤꯗꯣ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎ ꯈꯟꯈ꯭ꯔꯦ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯈꯔ ꯁꯥꯊꯤ ꯅꯤꯡꯊꯧꯕꯨ ꯈꯔ ꯇꯥꯊꯤꯕꯤ ꯑꯗꯨꯅ ꯇꯟꯖꯥ ꯆꯥꯕ ꯈꯨꯗꯤꯡ ꯑꯉꯥꯡꯅꯤ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩ ꯊꯤꯅ ꯆꯩꯔꯥꯛ ꯄꯤꯒꯜꯂꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯂꯤ ꯂꯥꯛꯄꯒ ꯍꯧꯔꯦ ꯂꯥꯎ ꯕꯣꯏ ꯅꯪ ꯂꯥꯎ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯦꯞꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯅꯤ ꯅꯤꯡꯊꯧ ꯁꯛ ꯍꯥꯎꯇꯅ ꯈꯨꯝꯃꯤ ꯀꯅꯥꯅ ꯄꯥꯎ ꯇꯝꯂꯛꯂꯤꯅꯣ ꯄꯥꯎ ꯇꯝꯂꯕ ꯃꯤꯗꯣ ꯃꯃꯤꯡ ꯍꯥꯏꯌꯨ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯇꯣꯏꯔꯅꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯣꯛꯂꯗꯨꯅ ꯆꯪꯉꯛꯏ ꯈꯪꯍꯧꯗꯦ ꯈꯨꯗꯛꯇ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯁꯤꯠꯆꯜꯂꯤ ꯃꯦꯅꯔ ꯄ꯭ꯂꯤꯖ ꯃꯤꯁꯇꯔ ꯅꯤꯡꯊꯧ ꯅꯥꯎ ꯐꯣꯂꯣ ꯃꯤ ꯌꯨ ꯇꯨ ꯅꯥꯎ ꯏꯃꯤꯗꯤꯌꯦꯠꯂꯤ ꯅꯤꯡꯊꯧ ꯊꯋꯥꯁꯥꯗ ꯒꯦꯠ ꯔꯣꯝꯗ ꯆꯪꯈꯤ ꯏꯪꯂꯤꯁ ꯑꯔꯥꯡꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯃꯤꯅꯥꯏ ꯃꯆꯥ ꯄꯥꯎ ꯇꯝꯂꯕ ꯃꯤꯗꯣ ꯈꯪꯗꯦ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯑꯗꯨꯝ ꯃꯔꯤ ꯁꯥꯇ꯭ꯔ ꯑꯍꯨꯝꯗꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐꯤꯁꯇ ꯀꯧꯁꯤꯟꯈꯤ ꯊꯤꯔꯦꯈꯩ ꯆꯦꯕꯤꯔꯛꯇꯦ ꯕꯤꯄꯤꯗꯨꯅ ꯐꯨꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯁꯣꯛꯂꯨꯏ ꯐꯒꯠꯇ꯭ꯔꯤ ꯈꯟꯕꯒꯤ ꯐꯨꯕꯃꯛꯇꯤ ꯐꯨꯔꯛꯇ꯭ꯔꯦ ꯂꯥꯁ ꯋꯥꯔꯅꯤꯡ ꯊꯥꯔꯒ ꯊꯥꯗꯣꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯈꯪꯏ ꯂꯥꯁ ꯋꯥꯔꯅꯤꯡꯗ ꯊꯥꯗꯨꯅ ꯂꯩꯔꯕ ꯅꯤꯡꯊꯧꯅꯤ ꯃꯇꯧ ꯑꯗꯣ ꯑꯍꯣꯡꯕ ꯅꯥꯏꯔꯣꯏ ꯅꯝꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯃꯤ ꯄꯥꯎꯗꯣ ꯌꯥ ꯂꯥꯎꯈꯤ ꯁ꯭ꯀꯨꯜ ꯄꯨꯝꯕꯗꯣ ꯁꯦꯀꯦꯟ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯆꯪꯗꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯂꯤ ꯀꯣꯟꯗꯥꯗꯣ ꯑꯗꯨꯛ ꯍꯥꯎꯇ꯭ꯔꯦ ꯀꯅꯥꯁꯨ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯃꯥꯟꯅꯗꯦ ꯃꯤꯅꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯋꯥꯜ ꯆꯣꯡꯕꯒꯤ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯂꯝꯃꯤꯁꯦ ꯅꯪꯔꯥ ꯅꯪꯔꯥ ꯃꯤꯅꯥꯏ ꯅꯪꯔꯥ ꯅꯪ ꯍꯥꯠꯂꯨꯔꯣ ꯆꯪꯁꯤꯟ ꯃꯥꯅ ꯆꯤꯡꯅꯕ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯈꯔꯒꯤ ꯉꯛꯁꯝ ꯐꯨꯔꯤꯠ ꯀꯣꯂꯔ ꯄꯥꯏꯗꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯋꯥꯍꯪ ꯍꯪꯕ ꯍꯧꯏ ꯃꯍꯩ ꯀꯔꯤ ꯃꯇꯧꯅꯣ ꯁꯥ ꯉꯥ ꯃꯥꯟꯕ ꯑꯁꯤ ꯌꯧꯔꯛꯂꯦ ꯈꯜꯂꯤ ꯍꯪꯕ ꯌꯥꯕ ꯍꯪꯂꯤ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯀ꯭ꯂꯥꯁ 9 ꯁꯦꯛꯁꯟ ꯁꯤꯒꯤ ꯑꯃꯕꯨ ꯅꯤꯡꯊꯧꯅ ꯇꯝꯊꯤꯅ ꯐꯨꯕꯤꯒꯗꯧꯔꯤ ꯃꯀꯣꯛ ꯃꯁꯝ ꯑꯇꯦꯟꯕꯗꯣ ꯈꯪꯆꯤꯡ ꯅꯪꯅꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯄꯥꯎ ꯇꯝꯊꯣꯛꯃꯤꯁꯦ ꯅꯪ ꯉꯁꯤ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯁꯤꯟꯅꯤ ꯅꯪ ꯀꯃꯥꯏꯅ ꯁꯤꯟꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤꯕ ꯍꯧꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯥꯅ ꯅꯠꯇꯦ ꯀꯣꯏꯆꯦꯟ ꯆꯦꯟꯂꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯅꯍꯥꯟꯃꯨꯛ ꯑꯃꯨꯛꯇꯪ ꯅꯤꯡꯊꯧ ꯁ꯭ꯀꯨꯜꯗ ꯍꯩꯅꯤ ꯆꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯄꯥꯎ ꯇꯝꯊꯣꯛꯂꯨꯏ ꯑꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯆꯤꯡꯅꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯅ ꯅꯠꯇꯦ ꯗꯥꯆꯧ ꯑꯩꯅ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯆꯤꯟ ꯊꯤꯅꯨ ꯍꯩ ꯅꯆꯤꯟꯗ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯃꯝꯃꯗꯤꯅꯦ ꯅꯪ ꯆꯣꯞ ꯃꯀꯨꯞ ꯆꯤꯆꯥꯎ ꯁꯤ ꯍꯧꯕ꯭ꯔꯥ ꯁꯤ ꯍꯥꯏ ꯆꯣꯞ ꯃꯀꯨꯞ ꯈꯣꯝꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯈ꯭ꯌꯥꯗ ꯅꯝꯁꯤꯜꯂꯤ
Matang adudani mana warakku ngamdaba nupa machaduna magi khonjel ahanba oina takiba magi masak ahanba oina ukiba ma ama leiri khanglakiba mikup aduna saihoni ningthaubu angawbu ohinabagi lambi adugina ainani but plate hingchaba huchaba manba mahapapi nang henbenbani ainani mana nati pau tambado ainani nang kaidoge haibano amuksu pau tambuni amukasu mai khonjel du room da pula wansili ningthaugi I karaba mamit aniga tatak panglibi nupi macha dugi mamit ira thanglabi ani duga ahan boina michane wa nganglamba lepki girl side ki last bench ki kachilda masam tangkai bindi londuna chawna riban angangba ani na sukishili spek am upi kina ningthaudu yingi ningthau nangak sampairamba angangdo khanaw fundana chok maku kam thoi ningthau sat angangdo inthoklam gam last bench romda jangsin ki mamanaba magi party mana khamlei hey nupi angangdo ji taw ningthau se taw nupi macha wa ngalakibado kina bench mathaktagi magi school bag to satlam makhut ani na chena konsileki ningthaubu yengbada kiman kibana yengma ngamre tai ima aibu hatok pidore asigi mahapapi sina lauraga mamaido bag konsilebadu da upsin lotuna bench ki kajila duda tasinduna laikre aduk saukibadai kadai hey karino mi mandaba nokpu nokhi ningthau mamai salai thui announcement matekama lanbawgum kadu ni landuna nikthari hojiktagi ngasidagi khangdawa khangoro tadabasu daw ase masam bindi lolaga tangai punbi nubi aibu hojikta mapapi kaina kaukhibi aina wal chumba vice principal da paw haidoklami nubi se aigi nubi mangonda mamina faw kana yember mai si hek ngangna chalamraba midu khudakta mukhungdu thudekbiraga mayada namsimi matang chana kanasu kaishu haiba nangjingai second break loikibagi bell kang sang likhingai ningthau hansina nupi diri yingi adubu lairamre masa pulap tasin bench makhada oina lotuna lairamre nupa macha warak pangamdrabaduna mangal cheptha maike du romda nupi macha do thi duna yengba horgle kamdauba mathangna kari aisu khangde